luhongbagi thoramsingda koi pak changno bijang khanba aki amogda karida tawdrasu yaba thabak thoramsingsida yam ka hena expenditure tawraga akogi socio economic condition sokchalaba khunai asi masi khara khitang warabasu aikoi kanba ngamnanaba hona minesi hena khunsingna wareb loba adugumba mifam ama oi masi 2025 yangogi bazar community hall asida mafam masigi akoibada leiba ima ibel mara paipi aduga kungilu chingmasing aduga mioi punamangna mafam sila aga अखोगी पोकदगी सिबो फावगी थबक थोरमसिंग असिदा यानसलैबा मपानगी चनाबी हाइतारे को मरिंग वरांगबा अखोई थाइनेदगी चनरक्तबा सुंबा चनलोचदे यानसलको मयामसे मसी लोकथोक्सी अदुगा अखोगी पोकदगी सिबो फावगी थोरमसिंग सिदा अखोई का हेना चादिंग तोरिबसे हंदनजी मरुओइना luhongbagi thoramsingda koi pak changno bijang khanba aki amogda karida tawdrasu yaba thabak thoramsingsida yam ka hena expenditure tawraga akogi socio economic condition sokchalaba khunai asi masi khara khitang warabasu aikoi kanba ngamnanaba hona minesi hena khunsingna wareb loba adugumba mifam ama oi masida koi iolgi marketing su akoi resource person na koi khara chachabani aduna khungi sumba lekai gi mifam singa se mafam khudimakta manipur gi mafam khudimakta pak sana chathari lona na ningol chakoba lakpasida su akogi ningol singa lamdomsida phangjaba lamdomsida sajaba lamdomsida phangba haira sing pujaraga mai mapam lamdomda chachaba aduga mumu pasima su masan singda khudwan tabu matamda nunggi oba wakhalona do munna khangbiraga lamdomsida phangba pochai sing ko aduga dang tawraga koi khudwan potambagi hidana base tawgumsi haibo adugumba wafam sing masigi mifam sida puthoga khanaki amasung warep sing ase lauraga miyam pak sana sandokpada adugumba achobo thodang lomina si haidana adumana pangthokni mifam mo oiki